ngarang numidang waramda phongkhiba pandam pauchidagi maruoiba I pau khara myamda pathokchari ahanbada kuki singna naga mahiroi luf amagi lusingba sing phurakpagi phongphong saringaida naga gi imung amagi mioi sing leimakhongda army amadi kuki volunteer na futharakle Senapati District Students Association SDSA gi lusingba sing kuki volunteer singna futharakpagi wathok marakta naga phurupki imung amagi mioi sing Nipan Suba Gorkha Regiment amasung kuki volunteer gi kangbuna leimakhong area da phusaibagi thabak chatharakre press na phangba pauda makhong mari panba gari singda lakpa naga community gi imung amagi mioi sing ngasi nungthilpung makhairom tabada leimakhong chingmangda Nipan Suba Gorkha Regiment amasung kuki volunteer gi apun makangbu amana phusaibagi thabak chatharakibani pau asina makha taraduna imung asigi mioi ama aruba phibamda nabadagi hospital tamna lakpagi lambi da leimakhong singmang gi sek geta kuki volunteer amadi Gorkha Regiment gi kangbuna khamduna wang pawang tawbaga loinana anaba yauri haiba khangna phusaibagi thabak adu satharakpani hari naga community gi mioi singda nupi angang yauna kihan khanganba amadi phusaibagi thabak mafam asida chatharakpa asi ngasina ahan manate ngasi gi thawong adubu naga organization kyana akanba mawong da kandim tawrokpaga loinana thawong adu inhuman amadi barbaric oiba thawong ni hairi Indian Army na kuki volunteer singa manaraga misam yamda chatharakliba hingsa gi thawong sing kodakta lep kadabani thawong sina naga community gi nupi angang sing yauna misam yam gi punsida akiba mipaiba pokale hairi ningsingba yabadi tha asegi konithoi gi numidang pung mapallom ta padaso Gamkifai kuki sek posta Senapati District Students Association Satsagi Lusingwa sing kuki volunteers singna tamthina phu saibata natana makhoi na tonglakpa gari su amangata thokan khiba laikhrabani thawong adugi mayokta Satsana Senapati Action Committee semduna athuba matamda senaba mioi sing sangjaraknaba khanghanba laikhrabani tongan banaga mahiroi lup singna so akanba mawong da kandem tawbaga loinana makhata na thorokpa afafata kuki community na pugadabani haina warning tawbasu laikhrabani kanglon thugairakpa bosem employees singi matakta chapchaba action lokatkani education minister na hairi board of secondary education employees singna thabak lepagi khongjang changchiliba asi ISSLC exam naksilakpa amadi textbook nambana singbagi thabak singi yenglaga handok pinaba education minister Thanaujam Basant Kumar na appeal tawkre DIPR office ta ngasi pangthokiba pawgi mifam amada board ki employees singna sangsiliba thabak lepagi khongjang handok pinaba appeal tawraduna magna hai kanglon thugairakpa employees singi mathakta sapchaba action lokatkani magna makha taraduna bosem gi chairman khanbada DPC tawbagi mathau tade matik chaba mioi bu pham asegi damakta khankhibani masagi sahi humpu helaba akham joy kumar bu makata na chairman gi pham puhalli haiba wafam asi aran bani Council of Higher Secondary Education Manipur kosem gi chairman gumna cabinet mi phamna boseng bi chairman so sahi humphanga phauba lehenba haina warip loba leikhre haina wafam thamli chairman sindo u haiduna board ki employees singna chathariba thabak lepagi khongjang asi mahiroi singi yenglaga handoknaba employees singa hakthengna unaduna wari sare boseng gi employees singi marakta aranba thabak torokpa yaubada chapchaba khudam changdam puthoklaga mahaki mafamda kusinabiyu maral leramlabadi action logani adubu khudam changdam leitana maral sinabagi thabak lepsi haiki amaromda sasinaba se sang sajinaduna boseng gi question gi setar sarambagi police na faraba laisram rajesh ki mathakta lenga ki lokhatpam thokpa action lokhatkani haina so education minister Thanaujam Basant Kumar na phongdokhi nakalamromda national education policy gi matung in class 10 gi board ki exam asi handak so grading system da exam asi pangthokani haiba wafam so phongdokhi Minister Thanaujam Basant Kumar na makha taladuna Dhanamanjur University regular vice chancellor ki phamasi athuba matamda mention naba honari University asigi constituent college singi pangthoktana lairiba students union gi election asi mathang sahi gi January 5 da pangthoknaba sem saba loire DMU gi BC khanbagi tamakta
application thajilaknaba sahi asigi July da notice thoki masigi matangda anoba candidate ama semduna mioi ahom khalaga employment asigi damakta form thajilakhiba candidate sing asi yengsinnaba search committee semle syndicate na khallaba mioi sing asigi manungda UGC na nominate toba Dr. Sakuntala National Rehabilitation University Lucknow gi Professor Sanjoy Singh Lieutenant General Konsam Himalaya amadi Manipur University gi Economics Department gi Professor E. Bijoy Yauri mioi ahom asiga syndicate amadi laingak asigi ahanba virtual meeting pangthokre anisuba meeting tha asigi kunthada Lucknow da pangthokani masigi matung ahom suba meeting gi matam fix tawraga applicant sing asigi interview pangthoktuna DMU gi regular BC khanaba honari haiki University gi constituents college sing gi students union gi election asi mathang tha da lakliba January gi tang manga da pangthoknaba sem saduna leire hojik oiriba law and order gi pibam asigi yenglaga home department gi oiba wa ta daba yadabana election pressure process asi thintabani hainaso minister na makha ta na phongdokhi